Lamsang mapham amada Naga phurup Meeoi anida Khut Tharakhibagi amadi mobile amasung shel mulhouba Thoudok adu yaningdaba phongdoktuna Naga People's Organization Senapati District Women Association amadi Senapati District Students Association Koukhiba pung total Shutdown ngasi Pamdaba Thoudok amata thoktana loisinkhre ban asina manam oidaga truck jam rom mau gate manakta panduna lerambade Hiram asiga mari lenana Naga People's Organization Senapati District Women Association amadi Senapati District Students Association Yaodana Nagagi frontal organization singna thadorakpa cherol amana hai total shutdown asibo mapung fahan bikibagi tamak miyambu haining hilitana thagatle handakta kodom khulen village dagi albino ge machanupa wairangau bleshan amasung liyai khulen dagi Rinigi machanupa dalauda nongmai jindol da Khut Tharakhibagi amadi ayawba senfam lupa Loisinkhre mariga chamri mulhouba thawong aduna maram oiraga Nagagi CSO singna react tawrakibani Panbai yabade Manipur Police na Thoudok asida chenabani haiba Nauremthong DC road tage Khulem Sanjib atoppa meng Bem kauba arambai tengolgi member ama fagale haina phongdorakle Amaromda Thoudok asida chenabani haiba lona thingkraba lathaulop KCP ki kadar amuso fagale haina Manipur Police na tha asigi amada thadorokpa cherol amana phongdokrabane cherol adugi matung ina police na fakhiba KCP ki kadar adude Sanjam Suras maitei jei kunbanga apokpa S Nilakomal maitei kawi haide